ngasi numida wairam phongkiba tongan manipuri sephongsing amasum thokiba thawdo wathoksing digi maruaibi I pausing khongasaraga Manipur top channel gi mekedi gi myam na thamjage hanbada private school kharana class 10 amadi 12 exam gi form fill up ki senpam ka hena laure ems idam damasigi class 10 amadi 12 ki mahiroi sing gi khwaidi gi maruaiba sangyeng am oiriba Board of Secondary Education Manipur Bosem amadi Council of Higher Secondary Education Manipur Kosem na lauba sayesi gi April thada pangthoknaba honariba high school leaving certificate examination amadi higher secondary examination asigidab mahiroi singi form fill up ki sabsaba senpam leptana form fill up tawbagi matam phawba lepkhre adubu private school khara kusi rasi tawduna mahiroi sing amadi guardian sing bu apang musiduna maram chadana lopham thokpa senpam kya lauri haina apunba irebak mahiroi sinpanglup aims headquarter ki general secretary Nickerson Kumansana press Tadorokpa Sirolaman Hadi Sirola Sinahai Asigumba Tawongasi Satabidana Ba Hokipa say Kiadagi Ems na Haizaduna Lakpaga Lunana Ems Kapamina Duna Wakal Tamina Kibakayasu Yaukre Adobo Asigumba Tawong Singa si Fawa Leptana Satarak Bahabisi Mahiroi Kunayasi Bu Apang Musiduna Usit Hawadabani Haina Lawi COVID-19 pandemic oiduna Malem Pumba Awaba Polum Kya Puduna Supam Nompam Kangdana Ngaunaringai Omicron gi sapu amu kansilakpagi lairaba mama mapa oibisingna hayengna kari sagani kadaidagi kari suduna masa masu singi pu thalangadagi haibigi awaba kya leiringai serasida lanai mahairoisang kharana bosem amadi kosemna thokiba senpham asidagi ka hena lauba haibisi mahairoisingbu lalon pot oina ubani lairaba mama mapa bu amuke hena awaba pibini hari Cyril Sinai Bosem amadi kosemna lebliba form fill up ki senpam asi class 10 gi oina lupa lising aniga samri edu class 12 gi oina lising aniga sahum yankai oigani science practical gi subject amada lupa saniga yankai oigadabani aduga hena ngaglibadi mailoisang singi tuition fee thagi henjina lauksin ba maisang singi coaching da yaudrabadi boarding da leitrabadi yamlaba fine thiengani form fill up tawhalloi haina mairoisingda akiba pibigi thawangasi aims na tumina khak laithokloi hairi haina su pausna makhatana phongdorakli Makasa tharak point Minister N Biren singana maki Facebook account thagalakpa warol khara mayamna thamjage fake account khara da Aranba Semjin sajinba Ejat sokpa yabu wafom kya sandokpa sing cyber crime na fagatpa hore khuraidagi ama moirangdagi ama ani sore makhataba sing thiri khara amagi Mari Makong Sufangle fake news sandokpiganu legal action lakhot hangani hainsu Minister N Biren singana Facebook account da thagalakli Makasa tharak point na to papau khrana Manipur COVID-19 gi third wave lakpa hore mioi sanga go humdra ga nipan positive oire ani lekhidre positivity rate chara 19.3 yaure Manipur COVID-19 gi ahum subu wave lakpa hore haukiba pungkun ga mari sida mioi lising ani ga samapan ga nifu ga mari COVID-19 test obada mioi sanga go humdra ga nipan nauno COVID-19 positive oikiba ga lunina positivity rate chara 19.3 yaure laisada sina mara moiduna haukiba pungkun ga mari sida mioi ani lekhidre haina Manipur lenga ki health department ki report na su haidi Makasa tharak point na to papau khrana Manipur kange sakot hange hairabadi songthok songsin tawbigano mikhalda muscle power money power ki wafam su hondok piko sibasena Manipur kange sakot hange hairabadi matam manghan bigano songthok songsin tawbigano lebleba phireb aduda adumak lepiyu aduga Manipur amatu oina ngakadabani haipa phireb lobiyu aduga mikhal thengnabiyu loinana mikhalda money power muscle power ki wafam si hondok piko haina sibasena gi mekedi gi appeal tarakli Imphal gi babu parada leba sibasena Manipur state unit ki office ta pangthokpa paw gi mipam amada party asigi vice president Okram Ibo Hanbina hai Manipur gi saktam kangani ngak tuna thamgani haiduna lauduna sanglaba sahi kun kuntra lakpasi Imphal mayol da khaktani kasin kuyada pokpa mi aduga lusing boygani Manipur ngakani haina thorakpa Imphal da khak lauba kanbasinga punsinabagi mami khara taba wali aduna Manipur ngakani haina tholakdibasing aduna manung hanjinbada leiba mi singa siga sungsinna thabak tawbiyu Magna hai aikoina aikoigi ipa ipusingna thambiramba wahaigi wantok asi aikoina khangna sattabaga loinana ngakna satti khanglabasu khangsinade khudamoina hairabada pot
पाट कनगे हायरबदी पाट की फिबम अदुदा थंबियु सिंग कनगे हायरगना सिंग की फिबम द थंबियु हौजिक सिंग पाट अमत लैत्रे हायना लौबु यारे पाट उ थाजिलकपग लोइनना खरा लैरदी जंगल ओलकलगनी लंफेल पाट सिंग असिदगिने sei kunga manga rongi mamang लैरंबा दुगा ngasiga aduki mati khenare pat mayai haujik lambi semjinba uwa thajinduna pat ki phibam loina kaire maramaduna lakadori ba mikhalda kendra humphudagi tholakadori ba lusingba singa sina manipur kangadori bani adu oirabadi aikhogi port singa si maminga sana sana na thamsi lakadori ba mikhala si naksilakpaga loina na miyamna kinari ba covid thengnamina ba miyamna es opinga na saminasi manipur si singtam hairibasi toklaga aikoi manipurni hairaga amat oina punchina ba hotnaminasi masigi matangna party asina khongjang sangsinbaga loinana taksingani haikhenasu pausinasu makhatana su phongdorakli loisilak poina to pa pau khrana babina specialty hospital American Oncology Institute na breast cancer narabi miron bi ama mai pakna leyengduna angang una hankre Imphal Khabaisoi Sajiwa Jail Road Ladiba Babina Specialty Hospital da American Oncology Institute na breast cancer narabi miron bi ama mai pakna layengduna anga unan kire haina medical oncologist Dr. Anil Kumar Darana pawmising na phongdokre mana makata na hai miyoi ayambana chemotherapy tabusi problem kya thulakadara haina kinai chemotherapy tabusi ki roidabani maramdi handak aikhogi hospital luhongba kuidriba nupi amakhak layengna balaki ma masagi sei nifuga nithoi amasu magi mapu roibana nifuga manga surakpada luhongbani yum thengna panbigi angang yawraroidra haiduna wana rubani dubu nupi edu mirolami nupi eduna mirolakpa thamari surakpa maki thabakta apomba ma thengnaraki loinana cancer ni habisi ma confirm tawki confirm oiki matai manao du wakal nuaitabana kham thengki amasum mafam amadagi mafam amada satuna layengnaba hanglami makoina city gi hospital amada operation tawrami adubu tumor aduna pami di operation adu tawbanati chemotherapy tawbuduni kariguma chemotherapy asi tawdaba taragadi mama masad asabu problem kya thulakani duna makhoi babina cancer hospital American Oncology Institute chemotherapy tawnabagi damakta lakhi makoina masa adubusu kanbinaba aikoida haiki aikogi staff singna matai manau ani dubu problem ama leirabadi madugi solution ama sulegani kiganu haiduna themki solution adugi aikogi hospital da safe chemotherapy adu tawba ngamgani maduda sangba posai punama adu loina suna lei angang adusu yamna kupna yengsingani mama busu fazana chemotherapy tawgani mama aduna tha manga surakpada chemotherapy tawki amasum tapna magi cancer adusu fagalaki ma for cycle of chemotherapy tawduna angang adubusu sokondana ba yamna kupna yengsinki adubu cancer adusu hojikti under control da leire mama adu chemotherapy tawbuda mai pakli phibamju fagatuna tha sigi anisu pasayol mai pakna masa mau fawa angang nupa masa maunaki asumna mama masa aduna cancer bu mai thiba pikhe amasum warrior ki asigumlaba asoba surgery asibu mapung fana mai pakna pangthokpada mateng pangkhiba doctor nurse staff punamakpu thagapa phongdoksari miyoi anigi thawai kanbikhiba sinangasidi ayyam haraujaba loinana Aditya marketing team amasum aigi college pu thagasari haikenasu pausna makatan phongdorakli aduga ngasi goinadi paus matang sa lusinjarage amasum pathoksagi bir soi ki plan ki ba kya yaroga sum yamna ngafi gane amasum matam gi ba maru bi pausing sum yam dale palaitan update pizara kenasu channel sigi mekedi gi sum yamna thamjari and thank you.